ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯇꯦꯟꯕ ꯔꯤꯑꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯄꯤꯕꯤꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯅꯥꯎ ꯆꯤꯡꯈꯩ ꯉꯥꯟꯕ, ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ꯫ ꯏꯅꯥꯎ ꯑꯁꯤ ꯌꯥꯝꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯏꯅꯥꯎ ꯑꯁꯤꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯕꯤꯔꯛꯄ ꯃꯇꯝ ꯈꯔꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯃ ꯐꯪꯗꯕꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯅꯥꯎ ꯑꯁꯤꯅ ꯋꯥꯔꯤꯁꯤꯕꯨ ꯍꯦꯛ ꯊꯥꯒꯠꯂꯛꯄꯗ ꯏꯅꯥꯎ ꯑꯁꯤꯒꯤ ꯕꯣꯕꯣꯛꯀ ꯃꯥꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯒꯅꯤꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯏꯅꯥꯎ ꯆꯤꯡꯈꯩ ꯉꯥꯟꯕꯁꯨ ꯕꯣꯕꯣꯛꯀ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯔꯣ꯫ ꯃꯌꯥꯝꯅꯁꯨ ꯏꯅꯥꯎ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯇꯝꯖꯔꯤ, ꯑꯗꯨꯒ ꯑꯩꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯒꯤ ꯃꯃꯤꯡꯅ ꯁꯨꯔꯟꯖꯤꯠ ꯀꯧꯏ꯫ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝꯗ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯏꯁꯥꯃꯛꯇ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯒ ꯂꯟꯆꯀꯤ ꯃꯇꯝꯒ ꯂꯣꯏꯔꯒ ꯑꯩ ꯍꯥꯎꯁ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯍꯥꯎꯁ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯊꯛꯀꯤ ꯔꯨꯝ ꯂꯣꯝꯗ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯃꯊꯛꯇ ꯇꯨꯃꯤꯟꯅ ꯀꯥꯈꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ, "ꯚꯥꯏ ꯁꯨꯔꯟꯖꯤꯠ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯀꯩꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯗꯨꯅ? ꯉꯥꯏꯈꯣ ꯑꯃꯨꯛꯇ" ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠꯅ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯁꯨ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯔꯐꯥꯎ ꯔꯨꯝ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠꯇꯤ ꯊꯣꯔꯛꯈꯤꯗꯦ꯫ ꯑꯗꯨꯒ ꯀꯥ ꯑꯗꯨꯗꯁꯨ ꯀꯣꯟꯅꯗꯤ ꯃꯤ ꯑꯃꯠꯇ ꯂꯩꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯛꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯋꯥꯈꯜ ꯃꯣꯟ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ? ꯃꯪꯂ ꯇꯥꯏꯕꯪꯂ? ꯀꯥꯟꯅꯗꯦ, ꯃꯁꯤꯗꯤ ꯑꯩ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯍꯧꯔꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯁꯤꯜꯂꯛꯄꯗꯒꯤ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯀꯥ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠ ꯏꯃꯥꯟꯅꯕ ꯈꯔꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯚꯥꯏ, ꯅꯪ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯎꯁꯇ ꯂꯥꯛꯑꯝꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯀꯔꯥꯏꯗꯒꯤꯅꯣꯗ, ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯈꯨꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯤꯅꯔ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯅ ꯍꯥꯎꯁꯇ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯁꯣ ꯏꯟꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯨꯡꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯔꯛꯇꯨꯅ ꯍꯥꯎꯁ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ, "ꯚꯥꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯦꯜꯂꯤꯗꯨꯕꯨ?" ꯍꯪꯉꯛꯈꯤ꯫ ꯑꯩꯁꯨ ꯃꯈꯣꯏ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯈꯨꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯥꯎꯁꯇ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯡ ꯌꯦꯡꯉꯨꯕꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠꯀ ꯑꯩꯒ ꯃꯈꯥꯗ ꯇꯨꯝꯕ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯔꯟꯖꯤꯠꯀꯤ ꯇꯨꯝꯐꯝꯗꯤ ꯐꯥꯔꯁ ꯀꯦꯕꯤꯟꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯐꯃꯨꯡ ꯂꯨꯈꯨꯝ ꯃꯃꯥꯡꯗꯁꯨ ꯊꯣꯡꯅꯥꯎ ꯑꯃꯁꯨ ꯄꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤꯅ ꯍꯦꯛ ꯇꯨꯝꯊꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯏꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯕꯥꯅꯤꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, "ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯏꯕꯥꯅꯤꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯤꯞꯊꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯏꯗ ꯈꯥꯔꯤꯕ ꯌꯣꯠ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯣꯛ ꯊꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯊꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠ ꯃꯁꯥꯗ ꯏꯊꯛ ꯊꯛꯀꯠꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯈꯥꯗ ꯂꯦꯛꯊꯔꯛꯈꯤ꯫ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯃꯨꯁꯨꯛ ꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯆꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯅ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠꯄꯨ ꯃꯈꯥꯗꯒꯤ ꯆꯤꯡꯈꯠꯇꯨꯅ ꯐꯃꯨꯡꯗ ꯊꯥꯡꯖꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟ ꯀꯧꯕ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯁꯨꯔꯟꯖꯤꯠ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ, "ꯚꯥꯏ, ꯅꯪ ꯆꯠꯈꯤꯅꯨ" ꯍꯥꯏꯔꯛꯈꯤ꯫
Madudha aichu phamungda amuk changduna ibanimak isa pumba phaijupna kupsanduna yamna kina nungan ba ngairami. Asumna matam khara leiragadi imanaba Suranjit chaw thau amata yarakhide. Masasu sagalaga oba hauraki. Akoi school gi warden sar madam khaina su doctor kauduna yenghalami. Adubo imanaba Suranjiti nongmagi anaba kanselaki. Madudagi akoi school gi phongdaraduna imanaba Suranjit ki imung manung kauduna Suranjit bu yumda puhalami. Adubo matam khara leiragadi imanaba Suranjit akoi gi school aduda makoi gi family ga maiba amaga laki. Aduga akoina leiriba ka aduda maiba aduna lai khuram tholami. Matam khara leiragadi imanaba Suranjit su tamna pharaki. Aichu yumda halaga imanaba dugi mayumda chalami. Maduda Suranjit na ingonda asumna hairaki. Bhai, aidi boarding dadi leiraroi. Ado nangdi leidoriba oiramgani. Aduna bhai, nangdi khara section na leiyu. Mamangda maiba amaga akoi imung manunga pulap school aduda lai khuram thokpa laamidana. Maduda akoi babana school adugi manakta leiba dukal amada hangbada asumna hairi hai. Akoi school asi lingkhalakpa kuidringai lekai aduda leiba huranba ama angang amagi manadagi sana thatuna akoi gi school aduda sension ki hai. Maduda lekai dugi miyamna huranba dubu tanaraga phubada akoi gi school aduda nupa adu siki hai. Maduna sahi amagi manungda sikraba nupa adugi thawai adu school aduda amuk thorei haine. Aduna aidi baba imana boarding aduda amuk hana satkranu hai. Bai, nangsu boarding aduda leibada khara section na leiyu hairaki. Masigi matungdagi aisu boarding aduda leibada yumgi ima babana maiba maibi tanaduna lightin changdanaba jantra ama sibiduna section na leirami. Mayam wari asi matang asaida loijare. Wari asi khara su tiele. Masigi damakta mayam na ngakpiyu. Mathangi wari thagalakpada mayam punna muk thengnarasi. Masigi di mayam dagi kainanaba bidya lauzari.